Assalamualaikum. Gaza amasung Middle East ki maramda pau khartang adum khangjabdo adum haijaramge madu yam sathina harauje mayamna yam fazan support to bidna 3000 subscriber kra hel kare alhamdulillah Allah ki lakh lakh shukrani adu ho najarimni aisu adum khajiktang kanum to bi abre enggaina khajiktang mathakka bi abre enggaina sengna haijabda adu loimak ki sida fanungai ta soina adum phonglok charaimni aina nungai jedaba madredi aigi ichina makhaide henjel khochalak padu soina adum sida phonglok charaimni sengna haibdu madu channel sina de kasulaite channel sidi maraina mangji hijni sengna haibdu madu mi pong henjal badri yam sathin nungai te sengna haibda adui mathakta islam ki mathakta ngang budusu adusu yam sathin nungai te adui damakta channel sigum bachama chatruguma adum delete tawkhrusu mawalo dubjatuni aduga mayamna yengbidrasu karimta mawalo dubjatuni sengna haibda ado hakwa duri aduri hamesha ngang ni chakadorum ado mi bu henjal halbi amnate jesada sulan ta lalu double oire ado laladi sibaki landradi sibiki de maduna hamesha jesa thabuk ta su isnau aige video si yengbiri bai gi channel si subscriber to biru punmak mingon da ta lalu nu chumnu chumnu chatpiu lore allah namas wak manga kaibi gano adu khaktani ado hoji hojik ta ngarang halda mi hum amsu makhoi gi idf ki lanmi mi hum amsu sikrame aduga ngarang gi nahal gini aduna bu madredi ngarang nabu makhoi gi settler mi ahum ama sinabu sisu west bank dani al kalkiya hariba occupied west bank chida makhoi gi lan minate makhoi gi micham ahum ama asi sibagi makhoi gi settler micham ahum am sibagi al qasim gi taraf te gi haidorai aduga amak hanna al qasim gi brigade siga jabaliya hariba northern gaza sida israel gi lan mi ga face to face akhoi gi nomai kap na ki sirasu yam sathina makhoi gi sokpai pauni aduga hojikta Gaza manung da yam sathina oil akhoi gi thau tel se si yam sathina sort obegi pauni adui mathakta Israel gi lan mi ne mi yankhai ni micham yankhai ni hat khari se aduga loina hojik Iran gi nuclear site chide Iran chine yam sathina lan si hojik Iran amasung America Israel asi lan si ta ki bi ya bra ta ki dauri bra mawong si adurani mi phifam se lai ri se kari ga bi sida yam sathina Iran da su drill lang tawdna makhoi gi practice tawdna lan gi adui mong da adrede makhoi gi hojik nuclear site chida kainom na chingba air defense na chingba asina chingba yam sathina ekhoi gi kanam taw khara sem sadna lai khara aduna hojik mong ni tawra ise midili sida ado hojik jabaliya sida al qasim brigade ka makhoi yam sathina kanam taw khara kapna thinna khara encounter ama mo oina khara adre somna al quddus brigade na al yabat Jenin occupied West Bengal sira target tawreduna Israel gi lan mi gari adui mathakta makhoi gi multiple explosive season rega pokhayal ki adreidi amakka somna bu al kafar al labad hariba unit si makhoi gi kanungni asida su explosive high explosive season rega Israel gi lan mi gi mathakta kafar al labad hariba istul karim sida occupied West Bengal ni sisu asida su explosive oil ki al quddus ki taraf tagi aduga amakka al quddus ki taraf tagi tul karim adreidi somna bu karamano jenin asigum mafam sida explosive season rega makhoi gi lanmi gari lakwa mohoi gi vehicle adu mathakti yamna chauru explosive yamam tawki aduga loina na hoje gaza manung sida Israel gi khuchu khulai si yam sathina aikhoi gi hamas amasung al quddus ni yam sathina drone ama mayamam video da thoklamni drone ama mai explosive asina makhoi gi khuchu khulai na hoju mohoi mathakta lan tawrimni mohoi gina thamlamega langthoklamega chel khiba madredi firing oina bukanda hathubathu langthoklamega chel khiba khuchu khulai asina chingba drone kayam makhoi dagi capture tawba brigade makhaisina adugumba video su mayamum thoklamni adre somdana bu al tagra tuba sari bo occupied west bank sirasu akhoi gi explosive season rega makhoi gi military idf ki military vehicle adui mathakte explosive oil ki adreidi al nasir saladdin brigade se asina unam ka active oi ba horokle masina bu join a person abu ali mustafa brigade se ga target tawduna makhoi gi Israel gi lanmi control headquarter jark al dik hariba south gaza sida su 60 mm mortar cell asina chingba capsule ki asum tawduna hoji gaza manung sida gaza gi pause edi ngarang haldo isnau sing aidi ngarang haldo aidi paru dramni karega di hojiki oiriba thodok makhaidu adu gidu yengna leiba kanda sengna da adu pare adu su santi la adu yam phajaponi adu ga hojik so adum facebook ta ama adum comment tawri khangi brane adu screenshot tawraga mai su video semba yawrani aina rang na hai khramni ai sigi maramda wangang jarroi do mayam su sigi maramda statement pbir anan ma do hojik so adum lepte mioi khar khangi brane
adu mioi khardugi amaka semba horani handakti phajana handakti semlani adu yengimne na hi thak tanga yengkini sabar tawraga karigadi ahalamanna makok chingba tawna ningba tawno asida poinam lei tawna ningba khatna ubera leite aduga islam pujalak pe aroi musalman pujalak pe aroi aduga sagai pujalak pe aroi adu nang engtheno ubera leite adu ahum maksi pujalak pa tardi yakoi su nganglakani yakoi su mayam tawrakani sengna ibda adu khaktani adu hojikta Iran su yam sathini active ni Hezbollah su active ni joto akhoi gi access leire makai su loin active ni full active ni Middle East ta asi pun maksi active or si active or si lan gi maram da khangba konga yam nari asi Israel ga lan thengna ki be na hoi America ga lan thengna ki se kumba pepa mama oi gi be ai na mayam nu sai ri aba adu hojik ta di brigade makai ne yam sathina Gaza manung de chummi makhoi ne air strike tawdra misam mayam mahalli Israel की तरफ तगी अदु ओइरगसु गाजा मनुंग दे याम साथीना नै हेलमनी लैरिब ब्रिगेड अखोय गी मुजाहिदीन मखैसिना याम साथीना मखोय गी मरकाबा अल जजीरा अमा चैनल दे यंगबिउ यूट्यूब की करी मोंगदुना एक्सप्लोसिव हेलिदो मखोय गी खुचु खुलाइना सेमदोक लेगा होजिक मखोय गी मथकते यूज तौरमनी अदु खक्तनी होजिक अदु मयाम आइगी इसनाव आइगी सब्सक्राइबर मयाम फत्तबा कमेंट तौबिगनु जसा थौदोक्तसु खजिक्तंग लैतोन चिपचल बिरगा सबर तौबिदन लयु अदुगा मी अतैना फत्तब कमेंट तौरपदो अदुगिसु रिप्लाई हलबिरुनु अदु मयामदा अदुम खंगल बिउसि कमेंट तौरप मखैदो फत्तब यंगुसिन सि तौर इसायना अदुगी जवाबता नहाकनासु फत्तब कमेंट तौरुनु करागदि शांति याबसे खना चाइंदबा याबसे सिदे हेना फब थबक लैखिद्रामनि फजना पुन्ना लैबा याबसे अदु खक्तनि मादु मयाम नहारम बे कनो इताउना सिरसि मखोलसि आम तपथा खरा नहलगन हिगा मीगी अइगोंदा कनामते पेसार लैबनते सेंगना हाइबदा अखोय फ्री नि खंगेदना फ्री फिलिस्तीन फ्री नसीरा दुनि अदु हैतंग अदु सु इसान सु ज्ञान ताब खचितंग मथौ ताय खंगिब्राने अदुनि फिफम दो अदु मयाम न nganglaktrega itana karigi ngangado risina मयाम न फत्तब ngangredi ai सु फत्तब nganगदाबो मयाम न फत्तब ngange eganaबा इन सु फत्तब nganगदो दो अदु याखोई गी धर्म सिदि याम शांति ओइबे धर्मनि अदुन शांति ओइबे धर्म से मयाम बसु उहलबे मथौ तायबो याखोई से कयाम सबर तौबो ngambमिनो कयाम सबर लैबमी नाबदो अदु खक्तनि चनाव सिंग अदुना फत्तबो कमेंट तौबिगनु फत्तबो वीडियो थांगतपिगनु नमाज मंगा सोलु अहलमल की इज्जत तौ अदु खक्तनि लोइरे मीन वाम हेलसु हेंजौ जनी असिरे लोइजरे नहिगी पाउ सलाम अलैकुम।